None district ki Hauchong subdivision gi manung chanba Izairong khulgi khunja singna relief camp da Changjapham Louduna Leiriba IDP Singgi Damak Chananaba manama sing Tengbangkhre. Tengbang piba lakhiba inpui furup ki khunja sing adubu luching lakhiba Izairong khulgi chairman Sirai Bariam takna yellow furup sing asi I mashalni aikhoy amatani haiba wakhalonda inpui furupna khundaba Izairong khulgi khunja sing na mateng pangba lakpani haina phongdoki. Lamboi Khongnang Khong Kaitel da Chatakhiba Thauram Aduda Chairman Bariam Takna Ipa Ipu Singgi Haktak Tagi Maitai Amadi Inpui Furup Asi Yamna Totna Tinaduna Nungsi Chanana Laiminarami Adubu Christian Amadi Hindu Lining Lakpadagi Tapna Tapna Lapthoknarakhi Haiba Wafam Ahalaman Singna Haibirami Irang Namaram Oiraga Relief Camp da Changjafam Louduna Leiriba IDP Singgi Awabada Saruk Gyaba Oina Minung Shigaloina na Angamba Khara Khudol Tambani Haina Phongdoki Akoi ahan singna haina ipa ipu singna maitai chin inau singa akoi si yam nakna na I masi amma khaktani haina akoi leiminarame haiba wari si akoi targa lae ado targa lakpasi akoi Christian dharma lakpadagi Hindu dharma lakpadagi khitang gap leibagum satkhre haina ahan singna wari si lirame ado nangasi akoi chin inau sing IDP sing awaba tarba sida ahan singna ase akoi gi angam khitang akoi na angam basi piba chatsi haina khanarak pasida akoi church ki pastor gi makhada ai samak chairman akoi Chalaga, Chinau in the Tanaba, Matamde Chinau in the Yabi Damak the Su, a quick Mayam, Punjab, Mohut Silaga, Aina Su Harawi, Habawahi Pongduk Ningi. Thauramada Sarugyakiba Kokomigi Convener Kurajum Atobana, Izairong Kulgi Kunja Singna IDP Singi Awabada Mateng Pangbirak Pasina, Yellow Furumasel Gimarakta Hena Jetsin Abamari Purakpangam Lagani. Jingtam Kaidana Yellow Furup Singna Awa Anatarakpa Matamda, Mateng Pangnaba Sina Tungkoina, Nungsi Chanana, Laiminabagi Maria Masu Oigani. Tengbang si Kokomiama the IDP Singi Committee na Lanjena Duna Leiriba, IDP Singi Mafum Senba Tungnaba Yantokani Haidi. Thauramada Sarugyakiba Chochanpur Maita United Committee gi Convener M. Baleshorna, Izairungi Kunja Singna IDP gi Awabada Mateng Pangbirak Pathagatli, Makata Nasu Ichinina Oibagi Mari Hena Jetson Handuna, Nungsi Chanaba Lamdam Amapurakpa, Oiminarashi Haina, Taubimal Kangba Utki. Yellow Furup Singgi Marakta, Leiriba Mari Singasi Hena Cheselhanba, Amana Awana, Torokmatamda, Mating Pangnaba, Mama Hakta Koi Noni, Tamilongda, Chingdamkhre Matamda, Tapaki Miam, Chalaga, Mating Panguba, Nasi Koi Tampalomda, Moana Tarapukanda, Chingdagi Lapiraga, Mating Pangbibagi, Siumba, Togdok Singasina, Swedana Tung Koina, Koinusi Chanana, Leminabang of Nanabagi, Akoida, Leiriba Dugi, Achepa Tazabadu, Tamzari, Awana Tarabasing, the Mating Pangbagi, Leiriba, Angamba Kanadang or people Akoi IDP gi mayam si represent tawraga aina hanna thagatpa phongdokchari aduga makhata nasu akoi ichinau oibagi igi mari du makhata na adum tungkoina su hanabagi mari si ngasi gi sinasu makhata na hena phabo oirasu